Kumza Lising Chanifan Marifudra Matoida Khongjom gi Khewaching da Sonakiba Manipur gi Aroi Baningtam Lanfam da Thawai Kat Kraba Thobusing Mafam da ngasi Mirol na Mapham Fan Ikai Khumnab Utkrai ngasi Manipur lengang silaga Thawal District ki Khongjom da leiba Khongjom War Memorial Complex da Pangthokhre Samaga Kuntrani Thuisuba Khongjom Lan Numit Mapung Oiba Thoram aduda Manipur gi Governor La Ganeshan Atoiba Mithunglen amadi Chief Minister N Birena Thoram Mapu oina saruyaki Thoram maduda wangang laduna Chief Guest oikiba Governor La Ganeshan hai athauba singna mikha pondaba ireibak iramdam amagi damakta tauramba thodang sing adubu Ningshing duna hojiki mirol na lingjel manana puksel khoijel tinana hingminabaga loinana sapona bahona batai thauna faba ipaipu sing adugi thodok hendokpagi lingjel adubu aikhoina ikai khumnagadabani aikoi maselgi marakta thajanaba hengat handuna lamdam asida ing tappa kunai ama puraknaba honaba tangai fade haike And then again he came here. There are so many people, the Brahmins were sitting and they were doing all these bhajans and everything. I offered pranams. On the eve of this function only this was arranged. Everything is religious. Everything is traditional. Everything is cultural. So Manipur is an example I can say. Nobody can say Manipur is identified. Manipur is part and parcel of Bharat. Better than Thoram adugi President oina saruyakiba Chief Minister N Birena haikibada ngasidagina sahi samaga kuntrama thogi mamang kumja lising amaga chanipan marifudra mathoida Khongjom gi mafam asida mama leibaki ningtamba ngakna bahona bada thawai kat kraba athoba sing adubu ningsing duna ngasigi mirona haikal lekat tamli maribaki damak mapan naidana kathokpa ngamkiba aikhoigi athoba ipai pusing adugi mafamda ikai khumnaba ulli masi masa masu oiriba ngasigi mirol asige tangai fadana tawdaba yadraba thodang amani Aikhoigi tungi mirolbu amadi laibak asibu kannabagidamagta thawaina pontha pikiba aikhoigi athauba singbu ningsingbagi thoramni asiguma thoram asi lairambana ngasi aikhoina hinglibani Manipurgi oina Maharaj Gambir Singh Maharaj Narsingh Virtikendrajit Kulachandra Maharaj Bharat ki oina Sardar Vallabhbhai Patel Mahatma Gandhi gumba leaders sing lairambana aikhoina laibak asida democracy gi makhada nungai aifana amadi Ining tamna hingbangam libani aikhoina makoibo kaufam thokte picture abasu pikna Manipur masagi history leijai sing oirabasu tamgi oirabasu matamaduda sagatkiba national building sing aikhoina ngafam thoi kumja lising chanipan marifudra mathoida thokiba lanfam aduda sarai thangal masitanatana Andaman and Nicobar Island da Maharaj Kulachandra galoinana loi thabaduda yauba singmi isil inau ani kaufam thokte Anuba Semjin Sajanba history Karana, Levak Asibu Tugaina Honorably, Masidagi, Aikoi Section C. Aiva history, Tamaudrabasu, Aikogi, folk song delay, Maramaduna, Sahi Yamagi, Mamangda, Marilenaba Department da, Mau, Maram, Churusanpur, Ukrul, Tamelona Singba, Sing the Salaga, Mafamadugi, Ahan Sing the Leva, folk song sing, Komjinava Kangan Cray, Hosig Lady Vakara City, Aigi Haibada, Setkivana, Aikogi Haibadu, Mankivani. Apunba mapangal kanba Bharat ama sangwatpada mapangal kanba Manipur ama sangwatpa mathoktai mahana makhatana hai lanpham asiga mari lenena thokiba tengol lampak semjenba haurei andaki cabinet mifam da tengol lampak ki lanpham palel gi lanpham na singba mafam sing matang da puthoklaga khanaragani haike apunba Bharat shimar na we koi sacrifice of tu adu ki jamta lekoi na ngasi ningsing rise aduna Akoi sigi lanfam siga mari lenaba thoki bakoi Bengal lampak ko sangol pa hore masisu akoi cabinet ta puthoga Bengal lampak mari leniba palelgi lanfam phirle haiba lanfam singsi koi mathangi cabinet ta bejana puthoga da haiba ningsing naba aluga Khongjom de numisida Yaragadi Numitu de Loi, and a Laker Oina, Serbia. Chief Minister N Birena Makhatana Hai, Aikoi Lamda Masigi losing ba amani haibada Ikaijava Fogzai, Maramdi, Levak Asigi Union Home Minister Amit Shahana, Andaman and Nicobar Island Satuna, Mafamaduda, British na Loi Takiba, Maharaj Kulachandra Amadi, Mahakaloina Kivasingi Mafam the Laikat Kiba Amadi, Mount Harriet Po, Mount Manipur Hainaming Ontoki, Adubu, Aikoidi, Ngasi Fawuda Mafamadu Yaurudre. Apunba mapangal kanba Bharat amagi damakta mapangal kanba Manipurama sengkotpada aikoi kudimana thodang longminasi haike panbayai ngasigi thoramaduda governor na lusinglaga kheba chingthakta leiba khuvam singkhongda leiba athauba paunagi murti da haikaleka tamke
Khongjom Turel dasu tarfan katki. Ahanba Manipur Rifles ki kangbuna gan salute piki ngasigi thoram maduda Manipur Viran Sabha ki speaker Cabinet Minister Singh MLA Singh civil amadi police ki makok thongba official Singh su sarugya ki. Khongjom parva sakpa amadi Khongjom Lal drama utuna tilliba miyam ki puning singsin ki.